Northeast India da hanbo in hangba Institute of Driving Training and Research Center ngasi Imphal East kitop Dusara da hauna bimatung ina Chief Minister and Biren sangakre loina hairiba center asigi ayaba yaudravadi gari thoba amasung leiba yadana ba lengak na rule semlak pasu yai haina Chief Minister and Biren fongdokre Ministry of Road Transport and Highways ki makhada Manipur lengak ke Transport Department saba center asi sangabagi thauramadu da Chief Minister na makha taraduna Manipur da road accident da sibagi chang asi hantahan ngamnabagi pandamda hairiba center asi hangdokpani center asina private driving school da piriba gari thauba tambagi facility adudagi ahenba technical oiba facility kaya tambagi khudong chabasu pigadauri center asi hanglabanina state asida road accident thokpagi chang hantan bangamlagani haibagi thajabasu fongdokhi loina na Imphal city manung asi chawkhatlakpagi matung inna yamna congested oirakpa asina anoba town ama semgatpagi mathau tare maram asina Imphal East of Dusara area gi nongmai jingkhong da anoba town ama semgatna ba lenga ki maikai dagi khana bahore haiba wafam su Chief Minister na fongdokhi Sigi the Yago introduced the water Sigi facility mayam si am atang boy Tatagi, a chobagi, garigi, macha, garigi, engine mouth, Hillaga, Madugi model, Tambakanda, Gari, Aratabakanda, Kramai, Siam with the gay have Oktapane, me have a life of my some precious over. The quite again no item was young to be sing, Soroka the accident the Targa, I'm shocked over that. How Sigi Research Center to training, driving training is Simala Abanina Koi, Manipur accident is Angsi, Hantaragani have it Hazabaduma on the lady, Gari and overlabor Matamda. License viva matamda sigi institution sigi certificate yaudragadi sida thamagi training si loirabani natraga adu tawrabani haibagi madugi certification du yaudragadi koi license issue tawdaba aduga gari leibada bawda yaba pidana bagi koi madugi system transport ki rule da koi hapa ane madu Amarom the road accident thokpagi chang hantanaba Transport Department apaikhatlakpa thabak thoram singda miyamna corporation PBO haina su Transport Minister Kasim Wasum na appeal tawrakle Institute of Driving Training and Research Center hangbagi thawramadu Minister Kasim Wasum na makha taraduna chahi sudana gari thauba sasinaba driving license paiba amasung gari ningthina thauba haitana gari thauba singna road accident gi achoba maram ama oihalli maram asina road accident thokpa hantahanba ngamnaba miyamna su Ningthina thauba hairaba matungda gari gi mari lainaba che changsu na pairaga gari thaubiyo amasung gari macha thauba sing helmet upiduna kanglon chumna gari thaubiyo haina appeal tawkhi thauramadu da Rajya Sabha ge MP Lesemba Sana Jauba MLA Minister kaya amadi lainga ke mari lainaba official kaya na sarukyakhi Akwai Manipur da akwai na ngangoring da tari thauba haji abluna lorme second driver de handyman dawroga driver si wa huchikandi kari si kilometer ma hek thawa a driver ni hana ilai na driving license nakli ra singbra pairaga kari pangthau thau da akwai Manipur da wa hali kari si su machak amani angang sing na kari si jehi yaud na kari sinna ba ha akwai Manipur da si ma su ai uba phange mi na khanmadi transport department yam pik na lo hai ai jamak yam joy maram di yum khuding imong kuting da kari lei ba hujik te Manipur leite aduna kari si akhoi top priority oina mayam sum si khanbiraga egi department da su corporation biro akhoi gi kriguma aran ba akhoi na thongba ngamda ba khrali ro su tungman no khoi na session biraga no always feedback su ready ni adubo akhoi Manipur si da akhoi prajana su phapta ba amadi targa le